Hello mayam, ngasisu Galaxy Story Times na aigi nuksijaraba viewers singidamakta yamna nuairaba movie amagi explain tuna lakchari. Hairiba movie asigi maming Psycho Nurse. Movie asigi ahanba sinmakta da ikhoide uhalai madudi nurse nupi amana mahakna duty pudun laiba hospital aduda mahaki patient amabu karida soikhigedage amadi lankhigedage haina mahaki duty udubu fulfill oina mahakna duty tawrami queen hairiba psycho lady nurse nupi asina mahakna senariba patient asi yamna ahal oiraba lady ama oirami mahak sor honbadi yamna warami asumna ahal oiraba patient asina awaba chaina khangliba asida oxygen adu mahakna op toksinduna patient adubu aduki matik laknarami aduga mahakna oxygen thajaliba pipe macha adusu mahakna kanna chapsalami asigumloba mahaki mathong huktraba thaba asina ahal loirba patient adu sor honba ngamdabadagi mahak mikup aduda wanthaduna phamung aduda leikhirami asumna ahal loirba patient aduna phamungda wanthaduna leiba aduda queen hairiba psycho lady nurse nupi asina tawsannaraga mahakna mafam aduda leiba doctor sing adu chensalangnabagidama mahakna patient adugi maramda kaisu khangdaba saraga koirau lauduna mafam aduda duty taduna leiba doctor adu changsalakduna patient adu kanbinabagidama queen hairiba psycho lady nurse nupi asina hospital manungduda koirau lauduna sumna hairami madudi patient ase kari tawkhrabno khangde mahak masa matanda watharakduna phamung asida taduna leire nakhoi kana kana leibagi mafam asida changlau haina koirau laurami mikup aduda mafam aduda lerma doctor aduna patient adugi manakta chensalakduna patient adugi thabakta kanna namduna mahak sor honba ngamlabadi haiduna kanna honajarami aduga amoromdana queen hairiba psycho lady nurse nupi asina patient aduna leiriba room adugi thongjin mapanda leptuna doctor aduna patient adu kannabagidama kanna honariba adu yengduna maithongna momo noktuna lerami aikoina mahaki saktam asi ubadada khangi madudi queen hairiba nurse nupi asi psycho leraba nurse amani haibasi aikoina mahaki mawong mataw asida yamna laina khangi aduda sunatna queen hairiba psycho lady nurse nupi asina duty tabada leiriba patient sing adu mahakna tamthina langna duna patient singna awaba khangba adu queen hairiba psycho lady nurse sigidi mahaki yamna nungaijaba thaba ama haibadu oirami matang aduda doctor nupi aduna ahal loraba patient lady adubu mathwaidabu kallabadi haiduna yamna kan honajarami mikuptuda doctor aduna dukan honajaman adu ishwar mahakna khangbibadagi ahal loraba patient lady adu gyan taraktuna mahak sirubadagi halakpaga chapmana kirami asigumlaba ahal lorba patient lady adugi mawong mataw adu ubadagi queen hairiba psycho lady nurse nupi asina mahak mafam adudagi thokirami aduda sunatna queen hairiba psycho lady nurse nupi asina mahakna patient aduda laknakhiba sing adugi mahaki maithongda nungaitaba mami amata maithongda taba uramde madudagi sin adu ship tawkhraba matungda aikoida family ama uhalai hairiba sin asida tot amadi mira kauba husband and wife misak ani khak aikoina uba phangli aduga makhoi ani gi nusijaraba machanpa max kauba amasu leirami amadi mirana mahaki husband and son gi damakta breakfast semduna leirami matang adu dei khangaudana max hairiba machanupa adu mahaki mamana kitchen room da breakfast semliba mafam adu changlaktuna asumna haijarami madudi mom aigi khongse thangbada yamna nungaite chatpada yamna chaina phawi haina max na mahaki mama mirada hairami tasengmadi max hairiba machanupa si muscular dystrophy kauba anaba si leiba maramna mahaki chatok chasin amadi lamsang chatpada yamna khutong chadaba mangonda awaba ma oiribani mahakna maromdo mathanda chachabada wajaba maramna saisu amagi mateng laurga mahakna chatok chasin tawnabagi damak sijanarami asigumlaba machanupa max ki awaba chatok chasin tawbagi khudong chadaba amadi phammaga adum layo haibadi yadaba maramna mahakna imungi stair da kakhatpa amukumdharakpa asigumba awaba mayam asi thengnaba maramna max ki mama oiriba mirana yamna nungaitabga loinana mahaki husband totta nungaito wari sing adu sajarami adu moinamak mira gi wakhan nungaitaba sing adu phathajanaba amadi mahakpu thauna pangal hena oinabagidamak mahaki husband totna mira bu pungning thogat pibaga loinana nungsi nuksiraba wahai kayam haibirami aduga max na asumna wa makha tana so hairami madudi mira nahak henjanba wakhan khangano aikoina nutigi thengnariba problem mayam asi ichanopa gi ngakta khandana araiba wakhalonda khantoktuna
ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯊꯃꯣꯏ ꯑꯃꯗꯤ ꯍꯛꯆꯥꯡꯕꯨ ꯅꯣꯔꯃꯦꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯒꯗꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯇꯦꯛ ꯀꯦꯌꯔ ꯂꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯅꯔꯁ ꯑꯃꯁꯨ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯖꯨꯝ ꯑꯁꯤꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯊꯝꯂꯤꯕꯁꯤꯗꯤ ꯅꯍꯥꯛ ꯍꯦꯟꯖꯟꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯥꯏꯅ ꯇꯣꯗꯅ ꯃꯍꯥꯛꯀꯤ ꯋꯥꯏꯐ ꯃꯤꯔꯥꯗ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯣꯗ ꯑꯃꯗꯤ ꯃꯤꯔꯥꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯒꯤ ꯁꯤꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨ ꯉꯥꯔꯒ ꯊꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯩꯁꯨ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯑꯗꯨꯅ ꯃꯦꯛꯁꯀꯤ ꯆꯩꯁꯨ ꯑꯗꯨ ꯂꯧꯈꯠꯄꯤꯕ ꯁꯥꯔꯒ ꯆꯩꯁꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯁꯀ꯭ꯔꯨꯗꯨ ꯃꯍꯥꯛꯅ ꯇꯞꯅ ꯍꯟꯗꯣꯛꯂꯒ ꯌꯥꯝꯅ ꯀꯣꯝꯍꯜꯂꯝꯃꯤ꯫ ꯃꯁꯤ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯦꯛꯁꯅ ꯆꯩꯁꯨ ꯑꯗꯨ ꯁꯨꯔꯒ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣꯂꯦꯗꯤ ꯅꯔꯁ ꯑꯗꯨꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯀꯥꯟꯅꯗꯅ ꯇꯣꯗꯁꯨ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤꯗꯃꯛ ꯊꯦꯡꯂꯛꯄ ꯃꯔꯝꯅ ꯇꯣꯗꯅ ꯃꯍꯥꯛꯀꯤ ꯋꯥꯏꯐ ꯃꯤꯔꯥꯗ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯌꯨ, ꯁꯣꯏꯕ ꯉꯥꯝꯕ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯏꯐ ꯃꯤꯔꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯁꯤꯟ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯃꯊꯃꯣꯏꯗ ꯖꯤꯂꯁ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯃꯗꯤ ꯇꯣꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯏꯐ ꯃꯤꯔꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯨꯏꯟ ꯁꯥꯏꯀꯣꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯃꯊꯃꯣꯏꯗ ꯖꯤꯂꯁ ꯀꯥꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯐꯤꯁꯀꯤꯗꯃꯛ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯤꯔꯥꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥ ꯀꯥ ꯑꯗꯨꯗ ꯐꯝꯂꯒ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯤꯔꯥꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, ꯃꯤꯔꯥ, ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ, ꯅꯍꯥꯛ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯔꯥ ꯑꯗꯨ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯃꯍꯥꯛꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯕꯨ ꯍꯥꯏꯔꯣ, ꯑꯩ ꯇꯥꯔꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯃꯤꯔꯥꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯤꯔꯥ, ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯂꯩꯔꯤꯕ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯁꯤ ꯅꯍꯥꯛꯀꯤ ꯍꯁꯕꯦꯟ ꯇꯣꯗꯀ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯔ ꯑꯩꯍꯥꯛꯅ ꯇꯥꯕ ꯐꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯊꯤꯖꯤꯜꯂꯨꯀꯣ, ꯅꯍꯥꯛ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯔꯨꯝ ꯅꯥꯀꯟꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯌꯦꯡꯉꯣ ꯃꯤꯔꯥ, ꯑꯩꯍꯥꯛꯅ ꯋꯥꯐꯝ ꯑꯁꯦ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯅꯠꯇꯦ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯈꯜꯂꯒ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯊꯝꯃꯒꯗꯤ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯊꯣꯛꯂꯛꯀꯗꯧꯕ ꯐꯤꯕꯝ ꯀꯌا ꯑꯃꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯔꯥꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯌꯦꯡꯉꯣ ꯏꯃꯥꯟꯅꯕꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯦꯛꯁꯀꯤꯗꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯦꯛ ꯀꯦꯌꯔ ꯂꯧꯕꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯔꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯔꯥꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯗꯨ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁ ꯑꯗꯨ ꯆꯩꯁꯨ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯤꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯆꯩꯔꯝꯃꯤ ꯃꯗꯨꯗꯤ, ꯀꯨꯏꯟ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯊꯝꯂꯒ ꯅꯍꯥꯛꯅ ꯀꯝꯗꯧꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯍꯜꯂꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯝꯃꯤ꯫
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯛꯁꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯔꯤꯕ ꯑꯗꯨꯗꯤ ꯉꯁꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯃꯦꯛꯁꯀꯤ ꯆꯩꯁꯨ ꯑꯗꯨ ꯁꯀ꯭ꯔꯨ ꯍꯟꯇꯣꯛꯇꯨꯅ ꯀꯣꯝꯍꯟꯗꯨꯅ ꯊꯝꯈꯤꯕ ꯃꯔꯝꯅ ꯃꯦꯛꯁꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯥꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗ ꯉꯥꯡꯕ ꯆꯩꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯃꯥ, ꯅꯍꯥꯛꯅ ꯁꯤꯁꯇꯔ ꯀꯨꯏꯟꯗ ꯉꯥꯡꯂꯤꯕꯗꯣ ꯉꯥꯡꯕꯤꯒꯅꯨ, ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯇꯨꯒꯦ ꯌꯥꯎꯅ ꯇꯨꯕ ꯅꯠꯇꯦ, ꯑꯩꯍꯥꯛꯀꯤ ꯆꯩꯁꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯅꯥꯟꯊꯣꯔꯛꯄꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯤꯕꯅꯤ ꯍꯥꯏꯅ ꯃꯦꯛꯁꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯔꯥꯅ ꯃꯦꯛꯁꯀꯤ ꯗꯣꯛꯇꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯗꯥꯝ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯆꯩꯁꯨ ꯑꯗꯨ ꯇꯦꯛꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯐꯕ ꯑꯃꯗꯤ ꯑꯀꯟꯕ ꯆꯩꯁꯨ ꯑꯃꯠꯇ ꯁꯖꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯃꯤꯔꯥꯅ ꯀꯨꯏꯟ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗꯤ ꯀꯨꯏꯟ, ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯧꯕ ꯑꯃꯗꯤ ꯉꯥꯡꯉꯣꯏꯗꯧꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯆꯥꯅꯨꯄꯥꯅ ꯇꯨꯁꯟꯕ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯉꯥꯡꯈ꯭ꯔꯦ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯊꯟꯗꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯇꯦꯛ ꯀꯦꯌꯔ ꯂꯧꯕꯤꯕ ꯍꯥꯏꯕꯁꯤ ꯅꯉꯣꯟꯗ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯃ ꯄꯤꯗꯨꯅ ꯊꯝꯕ ꯃꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯅ ꯄꯦꯟꯃꯟꯗꯕꯗꯒꯤ ꯅꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯈꯤꯕꯅꯤ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯏꯅ ꯃꯤꯔꯥꯅ ꯀꯨꯏꯟ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯔꯥꯒꯤ ꯔꯤꯀ꯭ꯋꯦꯁ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯤꯔꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯒꯤ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯑꯃ ꯍꯥꯏꯕꯗꯨ ꯂꯩꯇꯦ, ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯇꯦꯛ ꯀꯦꯌꯔ ꯂꯧꯖꯕꯒꯦ ꯍꯥꯏꯕꯁꯨ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯔꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ, ꯅꯪ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯒꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯃꯊꯧ ꯇꯥꯗꯦ, ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯦꯛꯁꯀꯤꯗꯃꯛ ꯄꯨꯛꯅꯤꯡ ꯋꯥꯖꯔꯤꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯒꯤꯗꯃꯛꯇ ꯆꯥ ꯁꯦꯝꯃꯛꯀꯦ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥ ꯁꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯏꯟ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯒꯤꯗꯃꯛꯇ ꯆꯥ ꯁꯦꯝꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯤꯔꯥꯅ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁꯀꯤꯗꯃꯛ ꯋꯥꯖꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨ ꯐꯥꯊꯖꯔꯒ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯋꯥꯈꯜ ꯄꯣꯊꯥꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯔꯥꯅ ꯃꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯁꯀꯨꯂꯔ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯁꯤꯒꯤ ꯄꯦꯔꯦꯟꯁ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯄꯦꯔꯦꯟꯁ ꯃꯌꯥꯝꯒꯤ ꯀꯃꯤꯇꯤ ꯑꯗꯨ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯤꯔꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯣꯔꯃꯦꯜ ꯃꯤꯑꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯊꯟꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯉꯝꯖꯗꯕ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯃꯕꯨꯛꯅꯤꯡ ꯁꯣꯟꯊꯗꯨꯅ ꯀꯃꯤꯇꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯀꯞꯆꯕꯒꯤ ꯁꯤꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯃꯤꯇꯤ ꯃꯌꯥꯝ ꯑꯗꯨꯒ ꯎꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯔꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯤꯔꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯏꯃꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯔꯥꯒꯤꯗꯃꯛꯇ ꯂꯣꯟꯖꯕ ꯆꯥ ꯑꯗꯨ ꯊꯔꯃꯣꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯤꯔꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯥꯁꯨ ꯀꯨꯏꯟ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯆꯥ ꯑꯗꯨ ꯊꯛꯂꯒ ꯃꯍꯥꯛ ꯁꯣꯐꯥ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯦꯛꯁꯄꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯛꯁꯀꯤ ꯃꯃꯥ ꯃꯤꯔꯥꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯆꯩꯁꯨ ꯑꯐꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯛꯁꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯦꯛꯁꯄꯨ ꯀꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯗꯥꯝ, ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯇꯤ ꯄꯣꯊꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ, ꯃꯔꯝ ꯑꯁꯤꯅ ꯃꯦꯛꯁꯀꯤꯗꯃꯛ ꯆꯩꯁꯨ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯨ, ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯄꯤꯔꯅꯨ ꯍꯥꯏꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯀꯨꯏꯟ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯆꯩꯁꯨ ꯑꯗꯨ ꯀꯨꯏꯟ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯏꯕꯦꯝꯃ, ꯑꯩ ꯅꯍꯥ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯃꯗꯤ ꯊꯦꯡꯅꯈ꯭ꯔꯦ, ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯉꯛꯄ ꯑꯃꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯊꯦꯡꯅꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯍꯦꯛ ꯈꯪꯂꯛꯄꯒ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯔꯝꯂꯒ ꯆꯩꯁꯨ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯦꯛꯁꯀꯤ ꯃꯌꯨꯝꯗꯒꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡꯗ ꯐꯠꯇ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯗꯥꯝ,
ꯃꯦꯗꯥꯝꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕꯁꯨ ꯃꯦꯗꯥꯝꯒ ꯑꯩꯒ ꯀꯔꯝꯕ ꯃꯐꯝꯗ ꯊꯦꯡꯅꯈꯤꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯀꯨꯏꯟ ꯑꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯇꯞꯅ ꯂꯥꯛꯂꯒ ꯄꯣꯏꯖꯟ ꯌꯥꯎꯕ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯁꯦꯔꯤꯟꯁ ꯑꯗꯨꯅ ꯀꯥꯞꯁꯤꯟꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯏꯟ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯗꯥꯝꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯉꯁꯤꯗꯤ ꯅꯐꯝꯗ ꯃꯨꯟꯅ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯃꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯎꯠꯈꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯂꯦꯗꯤ ꯅꯨꯄꯤ ꯄꯦꯁꯦꯟ ꯑꯃ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯊꯤꯡꯖꯤꯜꯂꯒ ꯑꯣꯛꯁꯤꯖꯦꯟ ꯄꯥꯏꯞ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯖꯤꯟꯅ ꯀꯟꯅ ꯆꯞꯁꯤꯜꯂꯒ ꯄꯦꯁꯦꯟ ꯂꯦꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯇꯝꯂꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯗ ꯗꯣꯛꯇꯔ ꯃꯦꯗꯥꯝ ꯅꯪꯅ ꯄꯦꯁꯦꯟ ꯑꯗꯨꯕꯨ ꯀꯟꯕꯤꯈꯤꯕ ꯑꯗꯨ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯉꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯠꯇꯗ ꯋꯥꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯦꯗꯥꯝ ꯅꯪꯅꯗꯤ ꯅꯤꯡꯁꯤꯡꯂꯝꯂꯔꯣꯏ ꯑꯩꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔ, ꯅꯨꯃꯤꯠꯇꯨꯗ ꯅꯍꯥꯛꯅ ꯀꯟꯕꯤꯈꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯄꯦꯁꯦꯟ ꯑꯗꯨ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛꯅꯗꯤ ꯀꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯐꯦꯃꯤꯂꯤ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯒ ꯑꯩꯅ ꯏꯊꯟꯇ ꯇꯣꯈꯥꯏ ꯇꯥꯕ ꯑꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯃꯥꯡꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯛ ꯆꯥꯛꯂꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯇꯣꯠꯁꯀꯤ ꯐꯦꯃꯤꯂꯤꯕꯨ ꯇꯨꯝꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤꯗ ꯗꯣꯛꯇꯔ ꯅꯍꯥꯛꯅ ꯎꯈꯤꯕ ꯑꯃꯗꯤ ꯈꯪꯈꯤꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯑꯩꯍꯥꯛꯅ ꯅꯪꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯗ꯭ꯔꯒꯁ ꯌꯥꯎꯔꯕ ꯁꯦꯔꯤꯟꯁ ꯑꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯃꯗꯤ ꯇꯣꯠꯁꯀꯤ ꯐꯦꯃꯤꯂꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯁꯤꯅ ꯇꯣꯠꯁꯀꯤ ꯐꯦꯃꯤꯂꯤꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯃꯔꯝꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯣꯔꯛꯂꯤꯕ ꯗ꯭ꯔꯒꯁ ꯌꯥꯎꯔꯕ ꯁꯦꯔꯤꯟꯁ ꯑꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯗ ꯀꯥꯞꯁꯤꯜꯂꯒ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯃꯤꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯗꯦꯕꯤꯠ ꯀꯧꯕ ꯃꯤꯁꯛ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯔꯥꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏ ꯃꯤꯔꯥ, ꯑꯩꯒꯤ ꯃꯤꯡ ꯗꯦꯕꯤꯠ ꯀꯧꯏ꯫ ꯑꯩꯍꯥꯛ ꯑꯁꯤ ꯅꯍꯥꯛꯅ ꯔꯤꯁꯦꯟꯠꯂꯤ ꯖꯣꯏꯟ ꯇꯧꯈꯤꯕ ꯀꯃꯤꯇꯤ ꯍꯥꯏꯕꯗꯤ ꯃꯁꯀꯨꯂꯔ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕ ꯑꯅꯥꯕ ꯑꯁꯤꯅ ꯅꯥꯔꯕ ꯄꯦꯔꯦꯟꯠꯁꯤꯡꯅ ꯁꯦꯝꯕ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯑꯃꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯃꯁꯀꯨꯂꯔ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕ ꯑꯅꯥꯕ ꯑꯁꯤꯅ ꯅꯥꯏ ꯍꯥꯏꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯗꯤ ꯀꯃꯤꯇꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯁꯤꯅ ꯅꯥꯕ ꯃꯔꯝꯅ ꯀꯅꯥꯃꯠꯇꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯁꯤ ꯕ꯭ꯂꯔ ꯆꯠꯄ ꯐꯣꯇꯣ ꯑꯃ ꯍꯥꯞꯄ ꯃꯔꯝꯅ ꯃꯤꯔꯥꯅ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯛ ꯂꯥꯛꯁꯟꯗꯨꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁ ꯑꯗꯨ ꯃꯁꯀꯨꯂꯔ ꯗꯤꯁꯑꯣꯔꯗꯔꯅ ꯅꯥꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯦꯛꯁꯀꯤ ꯃꯃꯥ ꯃꯤꯔꯥ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯉꯥꯏꯍꯥꯛꯇ ꯋꯥꯈꯜ ꯁꯣꯛꯀꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯔꯥ, ꯑꯩꯍꯥꯛꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯈꯣꯡꯂꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯁꯤꯕꯨ ꯃꯃꯥꯁꯛꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯦꯛ ꯀꯦꯌꯔ ꯂꯧꯕꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯔꯁ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯍꯥꯛꯅ ꯊꯥꯒꯤ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯌꯨꯝꯗ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯊꯝꯃꯤ꯫ ꯃꯤꯔꯥ, ꯅꯍꯥꯛꯁꯨ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯇꯦꯛ ꯀꯦꯌꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯅꯔꯁꯀꯨꯝꯕ ꯃꯤꯁꯛ ꯑꯃ ꯊꯝꯂꯕꯗꯤ ꯅꯉꯣꯟꯗ ꯍꯦꯟꯅ ꯁꯥꯐꯒꯅꯤ ꯍꯥꯏꯅ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ
ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯗꯦꯕꯤꯗ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯑꯣꯟꯊꯣꯛꯇꯨꯅ ꯗꯦꯕꯤꯗ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯤꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯇꯨꯃꯤꯟꯅ ꯅꯥꯔꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯤꯔꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯣꯗꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯥꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯇꯣꯠꯁꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨ ꯏꯟꯊꯨꯔꯒ ꯇꯣꯠꯁꯀꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯍꯩꯖꯤꯜꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯇꯣꯠꯁꯀꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯆꯥ ꯍꯩꯖꯤꯜꯂꯤꯕ ꯑꯗꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯔꯥꯅ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟ ꯇꯣꯠꯁꯀꯤ ꯆꯥ ꯍꯩꯖꯤꯜꯂꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯋꯥꯁꯔꯨꯝꯗ ꯁꯨꯗꯣꯛꯎꯆꯣ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯕꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯄꯨꯁꯜꯂꯒ ꯋꯥꯔꯤ ꯁꯥꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯔꯥ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯃꯨ ꯑꯩꯍꯥꯛ ꯑꯩꯒꯤ ꯕꯦꯒꯇꯣ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯨꯏꯟꯁ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯁꯔꯨꯝꯗ ꯇꯣꯠꯁꯀꯤ ꯁꯥꯔꯠ ꯑꯗꯨ ꯐꯤ ꯁꯨꯅꯕ ꯆꯪꯈꯤꯕ ꯑꯗꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯅꯥꯔꯣꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯠꯁꯇ ꯉꯥꯎꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯖꯕꯒꯤ ꯃꯑꯣꯡꯗ ꯇꯣꯠꯁꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯋꯥꯁꯔꯨꯝꯗ ꯂꯩꯔꯝꯕ ꯑꯗꯨ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯟꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯔꯥꯒꯤ ꯍꯁꯕꯦꯟ ꯇꯣꯠꯁꯇ ꯉꯥꯎꯖꯔꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯤꯔꯥꯗ ꯀꯨꯏꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯍꯜꯂꯨꯕꯗꯒꯤ ꯃꯤꯔꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁꯇ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯤꯔꯥꯗ ꯇꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯏꯟꯁ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯗꯦꯕꯤꯗ ꯁꯥꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯕꯒꯤ ꯁꯤꯟ ꯑꯃꯃꯨꯛ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯗꯨꯗ ꯗꯦꯕꯤꯗꯀꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯀꯨꯏꯟꯁꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏ ꯃꯤꯔꯥ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯃꯦꯛꯁꯇꯤ ꯀꯝꯗꯧꯔꯤ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯀꯣ ꯍꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯁꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯗꯦꯕꯤꯗꯀꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯦꯛꯁꯅ ꯆꯩꯁꯨ ꯇꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯟꯈꯤꯕ ꯑꯗꯨ ꯑꯩ ꯀꯌꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯨꯏꯟꯅ ꯈꯨꯗꯛꯇ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯒ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯜ ꯑꯗꯨ ꯈꯨꯗꯛꯇ ꯗꯤꯁꯀꯅꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯤꯔꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯣꯠꯁꯇ ꯇꯝꯗꯨꯅ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯥꯒꯤ ꯍꯁꯕꯦꯟ ꯇꯣꯠꯁꯨ ꯁ꯭ꯇꯦꯌꯔꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯔꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯠꯁꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯔꯥꯅ ꯐꯣꯟꯗ ꯗꯦꯕꯤꯗꯁ ꯀꯧꯕ ꯃꯤꯁꯛ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯎꯍꯜꯂꯒ ꯇꯣꯠꯁ ꯑꯃꯗꯤ ꯃꯤꯔꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯍꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯣꯠꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯐꯣꯡꯗꯣꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯅꯤ ꯈꯟꯕꯗꯒꯤ ꯀꯨꯏꯟꯁ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯠꯁꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯔꯥꯅ ꯇꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯣꯠꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯕ ꯑꯃꯗꯤ ꯔꯣꯌꯦꯜ ꯑꯣꯏꯕ ꯃꯔꯝꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯒꯤ ꯃꯔꯝꯗ ꯇꯝꯁꯤꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯌꯦꯡꯉꯣ ꯀꯨꯏꯟ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯍꯥꯛꯀ ꯅꯨꯄꯤ ꯃꯤꯔꯥ ꯑꯁꯦ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯋꯥꯠꯄ ꯑꯄꯥ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯃꯦꯛꯁꯀꯤꯗꯃꯛ ꯈꯟꯕꯗ ꯊꯕꯛ ꯀꯟꯅ ꯁꯨꯖꯕ ꯃꯔꯝꯅ ꯑꯍꯤꯡꯒꯁꯦ ꯃꯍꯥꯛ ꯐꯖꯅ ꯇꯨꯝꯗ꯭ꯔꯕ ꯑꯃꯗꯤ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯤꯔꯥꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯒꯗꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯇꯣꯠꯁꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯣꯠꯁꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯇꯣꯠꯁꯇ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯔꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁ꯭ꯇꯦꯌꯔꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯠꯁꯨ ꯃꯍꯥꯛꯀꯤ ꯇꯧꯒꯗꯧꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯍꯤꯡ ꯑꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯗꯤ ꯑꯃꯗꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯥꯁꯨ ꯃꯈꯣꯏꯒꯤ ꯁꯣꯐꯥ ꯀꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫
ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯅꯨꯡꯇꯤꯒꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯇꯣꯗꯤꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇ꯭ꯔꯤꯛ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯇꯣꯗꯤꯒꯤ ꯃꯁꯥ ꯁꯣꯛꯇꯨꯅ ꯑꯃꯗꯤ ꯃꯉꯣꯟꯗ ꯅꯛꯁꯟꯗꯨꯅ ꯃꯉꯣꯟꯗ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯇꯣꯗꯤꯒꯤ ꯃꯅꯥꯛ ꯅꯛꯁꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯗꯤ ꯑꯃꯗꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯤꯆꯟ ꯔꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯤꯔꯥꯅ ꯀꯤꯆꯟ ꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟ ꯇꯣꯗꯤꯗ ꯀꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯤꯔꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯣꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯤꯔꯥ, ꯅꯍꯥꯛꯅ ꯁꯣꯐꯥꯗ ꯇꯨꯝꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯨꯏꯟꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯗꯤ ꯀꯤꯆꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯤꯔꯥꯗ ꯃꯍꯥꯛꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯔꯥ, ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯊꯦꯡꯛꯁ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡ ꯐꯥꯎꯕ ꯐꯪꯂꯨꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤꯗꯃꯛꯇ ꯂꯩꯒꯤ ꯒꯤꯐ ꯄꯤꯕꯤꯔꯛꯄ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯃꯗꯤ ꯅꯨꯡꯉꯥꯏꯖꯔꯦ, ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯗ ꯃꯤꯔꯥꯅ ꯐ꯭ꯂꯥꯋꯔꯒꯤ ꯒꯤꯐ ꯄꯤꯔꯛꯇꯨꯅ ꯕꯥꯔꯗꯦ ꯋꯤꯁ ꯄꯤꯔꯛꯄ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯂꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯤꯔꯥ ꯑꯗꯨ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯃꯥꯟꯅꯕꯤ, ꯑꯩꯍꯥꯛꯇꯤ ꯅꯪꯒꯤ ꯕꯥꯔꯗꯦꯒꯤꯗꯃꯛꯇ ꯂꯩꯒꯤ ꯒꯤꯐ ꯄꯤꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯩꯍꯥꯛꯇꯤ ꯅꯉꯣꯟꯗ ꯋꯤꯁ ꯄꯤꯈꯤꯕꯁꯨ ꯂꯩꯇꯦ, ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯒꯤꯐ ꯄꯤꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯃꯤꯔꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯂꯩ ꯑꯁꯤ ꯃꯤꯔꯥꯅ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯔꯥ, ꯅꯍꯥꯛ ꯑꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯅꯍꯥꯛꯅ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯔꯛꯂꯤꯕ ꯂꯩꯒꯤ ꯋꯤꯁ ꯑꯁꯤ ꯅꯍꯥꯛꯅ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯄꯤꯔꯛꯂꯤꯕꯅꯣ, ꯑꯩꯍꯥꯛꯁꯨ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯋꯥꯈꯜ ꯆꯣꯏꯕ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥꯒꯤ ꯈꯟꯕ ꯃꯇꯝꯗ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯇꯨꯝꯗꯕꯗꯒꯤ ꯅꯉꯣꯟꯗ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯊꯣꯛꯇꯨꯅ ꯅꯁꯥꯗꯣ ꯑꯃꯨꯛꯇꯪ ꯂꯥꯌꯦꯡꯊꯣꯛꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯂꯦꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯕꯗꯒꯤ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯁꯥꯗ ꯋꯥꯖꯕ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥꯒꯤ ꯈꯟꯕꯗ ꯅꯍꯥꯛ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯕ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕ ꯅꯍꯥꯛ ꯀꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯕꯗꯒꯤ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕꯤ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯒꯤ ꯒꯤꯐ ꯑꯃ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯗ ꯋꯤꯁ ꯇꯧꯈꯤꯕꯅꯤ꯫ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯂꯥꯟꯅ ꯈꯟꯒꯅꯨ, ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯃꯥꯟꯅꯕꯤ ꯑꯗꯨꯗ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯨꯏꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯔꯥ ꯑꯗꯨ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯑꯣꯟꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯇꯦꯌꯔꯗꯒꯤ ꯁꯨꯝ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯃꯤꯔꯥ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯇꯨꯞꯊꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯕꯨ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯁꯣꯐꯥ ꯀꯥ ꯑꯗꯨꯗ ꯄꯨꯁꯜꯂꯛꯂꯒ ꯃꯤꯔꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯍꯜꯂꯝꯃꯤ ꯑꯃꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯨꯏꯟ, ꯑꯩꯍꯥꯛ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯛꯆꯥꯡ ꯆꯣꯛꯊꯕ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯂꯩꯕ ꯃꯔꯝꯅ ꯑꯩꯍꯥꯛ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯐꯖꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯗꯣꯛꯇꯔ ꯑꯃꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯍꯥꯛꯅ ꯗꯣꯛꯇꯔ ꯑꯃꯒ ꯇꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯍꯁꯕꯦꯟ ꯇꯣꯁꯇ ꯈꯪꯍꯜꯂꯛꯀꯅꯨꯀꯣ, ꯑꯩ ꯗꯣꯛꯇꯔ ꯑꯃꯒ ꯇꯥꯟꯅꯒꯦ ꯍꯥꯏꯔꯛꯂꯒ ꯃꯍꯥꯛ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯔꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯔꯥ, ꯅꯍꯥꯛ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯗꯤ ꯗꯣꯛꯇꯔ ꯀꯧꯗꯨꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯒꯤ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯍꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯅꯍꯥꯛ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯅꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯑꯗꯨ ꯑꯩꯍꯥꯛꯅ ꯀꯂꯦꯛ ꯇꯧꯔꯒ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯥꯗꯨꯅ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯔꯤꯖꯟ ꯑꯗꯨ ꯑꯩꯍꯥꯛꯅ ꯗꯣꯛꯇꯔ ꯌꯦꯡꯍꯜꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯂꯣꯏꯔꯦ꯫ ꯅꯍꯥꯛ ꯗꯣꯛꯇꯔ ꯀꯧꯗꯨꯅ ꯑꯃꯗꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯌꯦꯡꯕ ꯆꯠꯄꯒꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯂꯦꯗꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯗꯦꯕꯤꯠ ꯁꯥꯗꯨꯅ ꯃꯤꯔꯥꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯕꯤꯠ ꯍꯥꯏꯕꯗꯤ ꯀꯨꯏꯟ ꯂꯦꯗꯤ ꯅꯨꯄꯤ ꯅꯔꯁ ꯑꯗꯨꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥ ꯑꯣꯟꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯥꯅ ꯗꯦꯕꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯔꯥꯒꯤ ꯍꯁꯕꯦꯟ ꯇꯣꯠꯁ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁ ꯃꯈꯣꯏ ꯑꯅꯤ
imung aduda changlakpagi sin amasu aikoina uba phangni asumna tot amati mahaki machanupa Max makoi ani room aduda changakpadu uba matamda Mira adu wakhanda nungaitaba phawbaga loinana mahangna David ka wari sanaramiba adu khudakta disconnect tawduna mahangna phone adu thamlami aduga Mira na asumna hairaklami madudi tots nahak isanupa Max to puraga imungda changlamo aihaksu nakoi ani gi natungda tamna inaraktuna changlaklage hairami matang aduda Mira gi mamit asi yamna mayek sengdaba blind chatpagi mongda tawraktuna mahak sofa aduda masa yamna chokthaba loinana hipthakirami asumna Mira na yamna tumningba henman khibaga loinana mahakna sofa aduda uiraga tumthakiba timing aduda ikhang khangawdana wall haiba nupa amana mahaki phone message tharaklami aduga asumna hairaklami madudi Mira nahakna hantak marak toina sanariba David haiba misa ase fraudni mahak David saraga nangonda call tawrakpani haiba message ama tharaklami hairiba message adu paraga Mira adu tumningbana hemankiba maramna mahak sofa aduda ngathaduna tumkhirami asumna ahing adu hawkhraba matungda mathangi ayukta totsna Mira gi manakta changchalaklaga mahaki wife Mira adu tumba hawgalabra haina yengba changlaklammi matang aduda totsna Mira gi phone screen aduda wall haiba nupa aduna David ki maramda message tharamba amadi David haiba misa asiga mahaki nupi Mira wari toina sanabagi wakhalon asida tot sairiba mahaki husband asi confuse oibaga loinana mahangna sumna khalami madudi wall haiba misa asi kanano amadi wall haiba misa asine David ki maramda haiba wafam asine karino haiba asi mahak khanjana baga loinana karino mahaki nupi asine tawriba mong motaw asi khanbada tot sadu wakhan yamna nungairamde amadi mahaki machanpa Max na su wakan khalami madudi hantang marak aihaki imana onda toina wari sanariba amadi yamna kuina sofa sida tumthaduna leiba asi maram karigino haina machanpa Max adusu wakan nungaitabaga loinana mahaksu mamagi khanbada yamna wajarami matang aduda ikhang khangawdana Queen hairiba lady nurse nupi aduna Mira ge manakta sangsalalaga Mira gi damakta kari walibage haibagi mong matawda seba tawnaba honarami matang aduda Mira na Queen lady nurse nupi aduna mahangna makhogi family gi awarapa amadi machanpa Max ki dama asogam care lobiba simaramna Mira adu wakhan chakthokchabaga loinana Queen hairiba nurse nupi aduda mahangna asumna thagatpa wahi phongtoklami madudi Queen nahangna ikhogi jumda leiduna aigi sanupa amadi aigi family gi awarapa khudingmak nahangna yengsenbiduna aigi family bu care lobibagi damakta thank you asigumlaba Mira gi thagat wahi sing asi taraba matungda Queen hairiba nurse nupi aduna yamna haraujaba amadi mathamoi chakthokchabaga loinana maithongda momon noklami maduga matam ikan kanadana mikop aduda Mira na mahaki tawgadoba thawak thorong kaya ama leiba maramna mahak kuina sangna phamthaduna amadi pothaduna leibadi yararoi khallapadagi mahakna sofa adudagi hawgatkena honarami mikop aduda ikhang khangawdana mahaki phone duda wall haiba nupa asina David ki maramda message amasu tharaklami hairiba message asida David hairiba misa asi tawsanabani fraudni amadi nangbu mangnaba sillibani hai wahai message adu parami asigumlaba message adu Queen hairiba lady nurse nupi aduna su urami madudagi Mira na mahaki phone aduda lakliba message aduda hena wakan khanjaludana mahaki office chatpagi matam amadi mahaki tawgadoba thawak thorom kaya ama wali haibadu wakan khanthajaraga mahakna mafam adudagi hawgatlaga turoi ngamloi mahaki ka aduda changduna mahak office chanabagi damu loisalami madugi matungda Mira na mahak office ta chakhiduna mahaki office adu yorba matungda mahaki mamanabi aduga unaduna makhogi waiting room da phamduna makhoi ani wari sanarami amadi matang aduda Mira na asumna mahaki mamanabi aduda hairami madudi yengoi manabi Queen hairiba ikhoida leiriba nurse nupi aduna aigi blood sample gi report lakle amadi aigi blood ki report ki matungina aingonda thoidokpa anaba leite pothaduna rest tawraga aigi mind da leiriba tension mayam asi koknabagi damak aihak rest tawba darka oi haiba si Queen hairiba lady nurse nupi aduna mangonda hai haina Mira na mahaki mamanabi aduda wafam singa si harami asigumloba Mira gi wafam singa si mahaki mamanabi aduna thawa saramde amadi mahakna asumna hairaklami madudi Mira nahak aingonda dilana khanganu aigi oiba site gi suggestion taw hairagadi nahak ase Queen hairiba nurse nupi aduga wafam adu tong haina thamkhraga nahak doctor amaga tanaduna nahak ki haksangi phibamgi condition asi yengthoktuna nahak afaba doctor amaga tanaduna nahak ki haksangi phibam ase phagalakna bohona ba haibasi aigi site gi nafamda request tawri haina Mira gi mamanabi aduna
मीरादा वफमसिंग असे हायरमी असुमना मीरा अमदि महाकी ममानबी मखोय अनि वरी सानदुना लैरिङै टाइमिंग अदुदा मीरागे फोनदा क्वीन हाइरबा लेडी नर्स नुपी अदुना डेबिट सारगा मेल अमा थारकलमी मेल अदुदा वही असुमना इरमी मदुदी मीरा नंगोंदा वोल हाइरबा नुपा अदुना आइगी मरमदा मिसअंडरस्टैंडिंग ओइबि याबो ओहै कया अमा हाइरकलिबा अदु अरानमनी महाकना हाइरबा वफम अदु तसेंगना आई यानिंगदे हाना इरकपा मेल अदु मीरा अमदि महाकी ममानबी मखोय अनिना पारमी मिकुप अदुदा सेकेनिकन कानादना वोल हाइरबा नुपा अदुनासु मेलदा मेसेज थारकलमी मदुदी मीरा नंगोंदा डेबिट हाइरबा नुपा असिना तमसलिबा वफमसिंग असि अरानबा वफम गाक्तनी नहाकी नचानुपा मेक्स असे यामना खुदोंग थिनिंगाय ओइबा स्टेज अमदा लैरे मरम असिना मीरा नहाक नचानुपागी खल्लगा होटेल अमदा तगा करिगुम्बा मफम अमदा थेंगनदुना डेबिट हाइरबा नुपा असिगी मरमदा वफम कया अमगी वरी सानबा पामी हाइना वोल हाइरबा नुपा असिना मीरादा मेसेज मेल अदु तौरक्लमी असिगुमलबा मीरादा थोकलिबा थौदो असिगी मतांगदा महाकना मयुमदा हलक्लगा क्वीन हाइरिबा लेडी नर्स नुपी अदुगा मखोयने फमिनदुना डेबिट अमदि वोल मखोय अनिना मीरादा थारकलिबा मेसेज मयाम अदुगी मरमदा मखोयने वरी सारमी अमदि मीराना क्वीन हाइरिबा लेडी नुपी अदुदा समना सुवा मखा तारकलमी मदुदी येंगो क्वीन वोल हाइबा नुपा असिना आइंगोंदा तौसनबा अमदि वफम कया अमा हाइजेलगा आइबु मांगनबा सिलिबा असिगी मरमदा महांगना आइबु मफम अमदा उनदुना डेबिट की फत्रबा वफम मयाम असे आइंगोंदा वरी सागे हाइरई मरम असने अह करी तौगदोरिबनो खंगदे हाइना महांगना वफमसिंग अदु क्वीन हाइबदे साइको लेडी नर्स नुपी अदुदा वफमसिंग असे तमलमी असुमना मीरा अमदि क्वीन मखोय अनिना फमिनदुना वरी सानबा अदु तोटना मखोय अनिगी वरीसिंग अदु तारमी मदुदगी तोट अदु वखन नुंगाइतबगा लोइनना महाकी मथमोइदा असुमना खलमी मदुदी आइगी वाइफ मीराना आइंगोंदा फत्तबा अमदि नमथाक तौरबा आइना असु नुंसिना आइगी थवाइमंगने हाइना खंजरिबा मीराना आइंगोंदा ओइदबा nganglaba को हाइना महाक मपुंगनिंगदा नुंगाइतबा फावरमी मदुदगी सिन अदु कट तौखरबा मतुंगदा मीराना कैफे अमदा चत्तुना ओवर हाइबा नुपा असिगा उनरमी महाकना ओवर हाइबा नुपा असिगा उनबा मतमदा मीरागी मथमोइदा खंजरमी मदुदी ओवर हाइबा नुपा असि डेबिट कौबा मिसा असि सोइदना ओइगनी हाइबा वखलोनगा लोइनना मीरागी मथमोइदा वखनसिंग असि खंजरमी मतंग अदुदा ओवर हाइबा नुपा असिना मीरादा वफम अममो हाइरमी मदुदी मीरा अयहाकी इसा कनासु लैते अमदि नंगोंदा फोनदा वरी सानरिबा डेबिट हाइबा नुपा असिना आइगी मिंग सिजनरगा नंगोंदा ब्लैकमेल तौरिबनी अमदि नहाकी फैमिली बु मांगननबा सिले हाइबासि आइगी चपचावा थाजबनी अमदि अयहाकी इसा कनासु लैते ngasidagiना मतम खरगी ममांगदा आइगी नुपी अदो कैंसरना नाबा मरमना हॉस्पिटलाइज तौदुना हॉस्पिटलदा एडमिट तौदुना लैखी मतांग अदुदा कनागुम मिसा अमना आइगी मरुप साजनदुना आइगी नुपी अदो केमोथेरापी बन तौहंदुना आइगी नुपी अदुदा केमोथेरापी कापतनबगी दमकता हाइरमी अमदि मीरा आइना नंगोदा उल्लिबा आइगी वाइफ की फोटो से येंगो हाइना वोल हाइबा नुपा अदुना मीरादा महाकी नुपीगी फोटो अदु येंगहलमी नहांगना आइगी वाफमसिंग असिदा थाजद्रबसु आइंगोंदा आइगी मरुप साजनदुना मेसेज थारक्तुना अमदि कॉल तौरक्तुना आइगी नुपीदा केमोथेरापी की ट्रीटमेंट लौरुनु हाइदना तमसलखिबा नुपा अदु आइगी फोन असिदा उरिबा फोटो असिनि हाइना वोलना महाकी फोन यावरिबा फोटो अदु मीरादा येंगहलमी मतंग अदुदा मीरासु वखंदा ज्ञान लाखपगा लोइनना महांगना नुमि खुदिंगी डेबिट ने हाइना वरी सानरिबा मिसा अदु हाइरिबा फोटो असिगा चप मानबा मिसा अमा ओइरमी तसेंगबदि मीराना उनरिबा नुपा असिगी ममिंग डेबिट कौरमी डेबिट हाइरिबा नुपा असिगी ममिंग लौरगा कनागुमा मसक ममिंग खंगदबा मिसा असिना वोल सारगा मीरादा मेल तौरक्तुना मखोय मस्कुलर डिसऑर्डरीना नाबा मियोसिंग अदुगी कमिटी दि यावबा मेंबर नि हाइजनदुना महाकी मसासु हाइबा अनाबसिना नायना हाइजेलगा मीरादा मरुप साजनदुना मीरादा वरी साबा मिसा अमा लई हाइबा असि अइखोइना मतांग असिदा खंगी मदुगी मतुंगदा डेबिडना सुमना मीरादा हाइरमी मदुदी मीरा नंगोंदा हौजे डेबिड ने हाइना वरी सानरिबा मिसा अदु आइगी फोन असिदा यावरिबा मिसा असि ओइब्रा येंगो हाइना डेबिडना महाकी फोनदगी पिक्चर दो मीरादा येंगहलमी मतंग अदुदा मीराना खंगलमी मदुदी मंगोंदा नहान मखै डेबिड ने हाइना वरी सारिबा मिसा असि फोटो असिदा यावरिबा मिसा असिगा चप मानबा मरमना कनागुम्बा मिसा अमना मंगोंदा अरानबा पाम्बै सिजनदुना महाकी फैमिली बु काइनबा अमदि महाकी पुंसिबु मांगनबा सिल्ले हाइबासि मतंग असिदा मीराना यामना लाइना खंगलमी अदुम ओइनमक मीरा हाइरिबा नुपी असिना हौजिक फावबा मखोइगी मयुमदा मचानुपा मैक्सबु सेननबगिदमकता थमलिबा क्वीन हाइरिबा नर्स नुपी असिदा चिंगनबा करिसु फावदना लेरमी मदुदगी मखोइ अनि वरी सानबा अदु लोइसेलगा कैफे अदुदगी मपान थोलक्लमी मखोइ अनिना मपानदा थोलक्पा मतमदा मीरागी हस्बैंड तोट अदु
ꯒꯥꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯞꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯗꯅ ꯀꯦꯐꯦ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯉꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯃꯤꯔꯥ ꯑꯃꯗꯤ ꯀꯨꯏꯟ ꯃꯈꯣꯏ ꯑꯅꯤ ꯁꯣꯐꯥꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯋꯣꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯀꯦꯐꯦ ꯑꯃꯗ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕꯔ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕꯔ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯣꯗꯅ ꯃꯍꯥꯛꯀꯤ ꯋꯥꯏꯐ ꯃꯤꯔꯥꯕꯨ ꯂꯥꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯃꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯥ ꯑꯃꯗꯤ ꯗꯦꯕꯤꯠ ꯃꯈꯣꯏ ꯑꯅꯤ ꯀꯦꯐꯦ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯅ ꯃꯈꯣꯏ ꯀꯥꯏꯅꯔꯁꯤꯀꯣ ꯍꯥꯏꯅ ꯍꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯅꯔ ꯆꯠꯈꯤꯕ ꯑꯗꯨ ꯇꯣꯁꯅ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯁꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯦꯗꯀꯣ, ꯑꯩꯒꯤ ꯅꯨꯄꯤꯃꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯅ ꯇꯣꯗꯅ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈꯤꯗꯨꯅ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯃꯃꯨꯛ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯃꯤꯔꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯕꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤ ꯃꯤꯔꯥꯗ ꯄꯤꯕ ꯁꯥꯖꯤꯟꯅꯔꯒ ꯃꯤꯔꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯃꯤꯔꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯤꯔꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯁꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, ꯀꯨꯏꯟ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯤꯔꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯔꯣꯟꯕ ꯁꯥꯗꯥꯔꯣꯟ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯇꯣꯠꯁꯀꯤ ꯐꯨꯔꯤꯠ ꯆꯥ ꯍꯩꯖꯤꯟꯕ ꯅꯨꯃꯤꯠꯇꯨꯗ ꯅꯍꯥꯛꯅ ꯋꯥꯁꯔꯨꯝꯗ ꯄꯨꯁꯜꯂꯒ ꯐꯤꯗꯨ ꯁꯨꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯅꯝꯗꯨꯅ ꯇꯣꯠꯁꯄꯨ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯕ ꯑꯗꯨ ꯑꯩꯍꯥꯛꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯤꯔꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯊꯨꯒꯥꯏꯔꯒ ꯅꯍꯥꯛꯅ ꯃꯤꯔꯥꯒꯤ ꯍꯁꯕꯦꯟ ꯇꯣꯠꯄꯨ ꯅꯍꯥꯛꯀꯤ ꯍꯁꯕꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ꯫ ꯑꯩ ꯅꯪꯒꯤ ꯐꯠꯇꯕ ꯂꯧꯁꯤꯡ ꯑꯃꯗꯤ ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯑꯔꯣꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯍꯥꯏꯔꯝꯂꯒ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯝꯂꯛꯇꯨꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯥꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯗ꯭ꯔꯛꯁ ꯌꯥꯎꯔꯕ ꯁꯦꯔꯤꯟꯁ ꯑꯗꯨꯅ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯗ꯭ꯔꯛꯁ ꯑꯗꯨ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤ ꯗ꯭ꯔꯛꯁ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯣꯚꯔꯗꯣꯁ ꯆꯠꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯟꯅꯕꯒꯤꯗꯃꯛ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯔꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯤꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁꯅ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯔꯥꯅ ꯀꯤꯆꯟ ꯔꯨꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯧꯁꯜꯂꯒ ꯃꯍꯥꯛꯀꯤ ꯕꯦꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃ ꯎꯅꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯃꯤꯔꯥꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯨꯏꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯎꯅꯔꯨꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯌꯨꯝꯗꯁꯨ ꯅꯠꯇꯦ, ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯃꯍꯥꯛꯅ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯗꯦꯕꯤꯠꯀꯤ ꯅꯨꯄꯤꯒꯤ ꯅꯔꯁ ꯑꯣꯏꯅ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯃꯗꯤ ꯗꯦꯕꯤꯠꯀꯤ ꯅꯨꯄꯤꯗ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯦꯃꯣꯊꯦꯔꯥꯄꯤ ꯂꯧꯔꯤꯕ ꯑꯗꯨ ꯂꯧꯗꯅꯕ ꯑꯦꯗꯚꯥꯏꯁ ꯇꯧꯈꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯗꯦꯕꯤꯠꯇ ꯋꯥꯔꯤ ꯁꯥꯖꯟꯅꯔꯒ ꯃꯍꯥꯛꯅ ꯕꯦꯒꯇ ꯄꯨꯔꯛꯈꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯅ ꯁꯠꯇꯣꯔꯛꯂꯒ ꯗꯦꯕꯤꯠ ꯑꯗꯨꯕꯨ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯖꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯏꯟꯅ ꯃꯤꯔꯥꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯂꯧꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯇꯦꯁ ꯇ꯭ꯌꯨꯕ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯗꯦꯕꯤꯠꯀꯤ ꯍꯛꯆꯥꯡꯗ ꯃꯤꯔꯥꯒꯤ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯗꯦꯕꯤꯠ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯅꯠꯇꯦ,
मीरा हाइरिबा नुपी असिना हाटपनी हाबसे चिंगननबगीदमक्ता क्वीन हाइरिबा साइको लेडी नुपी नर्स असिना असुमना फटखिद्रबा थबकसिंग असि तौरिबनी मदुगी मतुंगदा क्वीन हाइरिबा नर्स नुपी अदु डेविड की बैग अदु पुदुना महाक युंगी मपानदा थोलकलमी हाइरिबा नुमित असिगी नुंगदांगदा टोर्च अदु महाकी नुपी मीराना मंगोंदा नमथाक तौबिरे महाकी नुपी मंगना मंगोंदा चलिबा थबा असे अरानबनी हाइबगी वखलोंदा महाक साउनिंगबा अमदि पेंदबदगी जू तपतांगे थक्चलगा महाक मयुम ताना लाक्पगी सिन अमसु अखोइन उबु फंगी डेविड ना जू ngawriba asigi khudongchaba lawraga क्वीन हाइरिबा साइको लेडी नर्स नुपी असिना डेविड पु का अदुदा पुसलगा महाकना टोर्च पु अहिंग अदु महाका लोइनेना लैमिननबगीदमा कन होनरमी अदुमैनमक टोर्च हाइबा नुपा असि यामना जेंटल ओइबा अमदि महाकी वाइफ मीरागी दमक्तदी यामना रॉयल ओइबा मरमना महाकना मीराना तौरिबा अरानबा थबा अदु यारमदे अमदि टोर्चना क्वीन हाइरिबा साइको लेडी नर्स नुपी अदुबु रूम अदुदगी मपाना थोनखिरमी अदुगा मथंगी अयुक्ता मीराना तुम हौगलकपा मतमदा महाकी फोनदा डेविड हाइरिबा नुपा अदुगी मेसेज अमा लाकपा अदु महाकना उरमी अदुगा डेविड की मेसेज अदुदा डेविड ना वहाइसिंग असि हाइरमी मदुदी मीरा ngarang ahing chukpa ado aigi chanapa ado senabana maram oiduna ai ahing tumba yakhide haina David na message adu da irami asumna Mira gi phone da David sajanaraga message tharak liba asi atai kana sunate Queen hairiba psycho lady nurse nupi achinani maramdi mahangna asumna tawrabadi Mira na David asi mahangna halibani haiba asi police na chingnanabagi damakta asigumloba trick asi mahangna pangthoklibani matang adu da Mira na महांगना फमलिबा सोफा दुगी हेड ममांगदा थर्मोस बोतल अमदा लिटल बॉय हाना थाबा स्टिकर अमा नपसंदुना लैबा दु महांगना उरमी मतांग अदुदा मीराना वखन ग्यान लाअमी मदुदी अयाम्बा मतमदा डेविड अमदी क्वीन हाइरिबा साइको लेडी नर्स नुपी असिना लिटल बॉय हाइबा वाहे असि सिजनै मरम असिना डेविड सारगा एंगोंदा मेसेज थारगलिबा मिसा असि क्वीन हाइरिबा नुपी असि सोइदन ओइगनी हाइबा असि मतांग असिदा मीरागे वखलोंदा चपचाना खंगबा ngamlaami madudagi Mirana wakhan khantaraba matungda mahakna nahan makai thermos bottle adudagi sa thakliba adu mahaki mamangda leiriba thermos bottle adu makum hangtoktuna maduda yauriba ising natraga sa adu wash basin da haidoklami asumna mahakna thermos bottle adudagi ising adu haidokpu matamda bottle adugi maningda karigumba powder khara tungduna leiba adu mahakna urami masidagi Mirana amukasu hena chingnaba phawrami madudi nahan makai mahakna chak chaba hek loibaga mangonda tumningbana henba amadi masa asi chokthaba ayamba matamda tumningbagi wakhalon phawriba asi Queen hairiba psycho lady nurse nupi asina botan asida slow poison jansanduna mahakpo hatnaba siliba asi matam kuirakle haiba asi Mirana sapsana khanglaklami madugi matungda Mirana matam yamna thinthadabida Queen hairiba nupi aduna leiriba mahaki kada changlaklammi amadi Queen gi phamungda lairik amasu hangtoktuna leirami mahakna paramliba lairik aduda slow poison asi matau karamna semi amadi miyoiba kanagomba ama slow poison pijaraga matau karamna hatkadage haibage study da lairik kaya ama mahakna parambagi sinnama aikhoina uba phangi amadi masiga loinana Queen gi phamung makhada hidak makhal kaya ama mahakna sijenarambagi Mirana thengnarami matang aduda ikhang khangaudana Queen hairiba psycho lady nurse nupi adu gari thaujalaglaga gari dagi kumtharakpi khonjel ama Mirana tarami matang aduda Mira adu Queen hairiba nupi adugi room dagi tumina chenthoraklaga mahang mapanda leiba sarami asumna Queen hairiba nupi aduna imungda changlakpa matamda Mirana haugatuna mahak tumdabida leiramba aduda Queen hairiba psycho lady nurse nupi sina khanglami madudi ngasigi Mirana mahangna thermos ta thamlamba ising adu Mirana thakte haiba asi Queen na yamna laina khanglammi masigi khudong chaba lawraga Queen hairiba nupi asina Mirada sumna hairami madudi Mira Max pu physiotherapy tawbagi matam su oire ahak mahak pu physiotherapy tawnabagi damak purage aduga nahak aina piba thermos asida yauriba ising asi thaklaga nahak pothana ba tahoro haina Queen na Mirada wafam sing asi hairami Queen gi wafam asi taraba matungda Mirana asumna pakum piraklami madudi Queen ngasidi aigi chanupa Max nahak physiotherapy tawnabagi damak pururano mahak ngasigi di mafam asida pothaja horasunu nang chakkadoba thabak chacharo haina Mirana Queen da hairami mama Mira gi wafam adu taraba matungda machanupa Max na mama gi wafam adu da mahak na yaramde karigino ima aihak therapy chattadi matokram na aigi anaba si phagadoribano ai therapy chattaba yaroi haina Max na mama Mira da hairami amadi ima
ꯑꯩꯒꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯑꯩꯒꯤ ꯐꯨꯠꯕꯣꯜ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯃꯁꯨ ꯂꯩ, ꯃꯔꯝ ꯑꯁꯤꯅ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁꯅ ꯃꯤꯔꯥꯗ ꯍꯥꯏꯖꯕ ꯑꯗꯨꯗ ꯃꯤꯔꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯀꯨꯏꯟ ꯑꯃꯗꯤ ꯃꯦꯛꯁ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯏꯟꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤꯔꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯀꯨꯏꯟꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯀꯨꯏꯟꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ, ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤꯗꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯥꯡꯅ ꯇꯥꯛꯅꯕ ꯁꯤꯜꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯗꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯑꯩꯈꯣꯏꯗ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯩ ꯃꯍꯥꯛꯄꯨ ꯂꯦꯝꯅ ꯊꯥꯔꯣꯏ, ꯑꯩꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤꯗꯃꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯆꯠꯂꯤ, ꯅꯍꯥꯛ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯤꯔꯥꯅ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟꯗ ꯀꯣꯜ ꯇꯧꯔꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯤꯔꯥꯒꯤ ꯃꯌꯨꯝꯗ ꯒꯦꯠ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯄꯒꯤ ꯁꯤꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯤꯔꯥꯒꯤ ꯃꯌꯨꯝꯗ ꯐꯠꯇꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯃꯤꯔꯥꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯥꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯁꯨꯝꯅ ꯀꯨꯏꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯨꯏꯟ, ꯑꯩꯍꯥꯛ ꯏꯆꯥꯅꯨꯄꯥ ꯃꯦꯛꯁꯄꯨ ꯎꯅꯗꯕ ꯌꯥꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯔ ꯊꯧꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯔꯥꯗ ꯋꯥꯔꯤ ꯈꯔ ꯁꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯌꯦꯡꯉꯣ ꯃꯤꯔꯥ, ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯍꯥꯛꯅ ꯅꯔꯁ ꯑꯃ ꯑꯣꯏꯅ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯤꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯂꯤ ꯑꯃꯠꯇꯅ ꯑꯩꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯁꯤꯅ ꯀꯅꯥ ꯑꯃꯠꯇ ꯂꯣꯏꯅꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯔꯥ, ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯗꯤ ꯑꯩꯍꯥꯛꯄꯨ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯑꯃꯒꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯒꯤ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯖꯒꯥ ꯑꯃ ꯂꯧꯗꯨꯅ ꯇꯣꯠꯁ ꯑꯃꯗꯤ ꯃꯦꯛꯁ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯅꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯒꯤ ꯁꯤꯟꯗꯅ ꯇꯣꯠꯁꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯔꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯊꯝꯂꯤꯕ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕꯗꯒꯤ ꯇꯣꯠꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯃꯍꯥꯛꯅ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯠꯁꯅ ꯋꯥꯁ ꯕꯦꯁꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯔꯥꯒꯤ ꯐꯣꯟ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯔꯥꯒꯤ ꯐꯣꯟ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯤꯔꯥꯅ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯒꯤ ꯔꯨꯝꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯇꯣꯠꯁꯅ ꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯇꯣꯠꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯒꯤ ꯁꯤꯟꯗꯅ ꯃꯤꯔꯥ ꯑꯃꯗꯤ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯤꯔꯥ, ꯗꯦꯕꯤꯠꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯅꯁꯨ ꯍꯥꯠꯄ ꯅꯠꯇꯦ, ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯍꯩꯗ꯭ꯔꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯔꯥ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁꯀꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁ ꯑꯗꯨ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤꯗꯃꯛ ꯄꯨꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁ ꯑꯗꯨ ꯀꯨꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯂꯝꯂꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯄꯥꯈꯠꯆꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯧꯗꯨꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁꯄꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯤꯔꯥ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯀꯧꯗꯨꯅ ꯊꯤꯔꯕꯁꯨ ꯐꯪꯂꯔꯣꯏ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯤ ꯍꯧꯖꯤꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯅꯕꯒꯤꯗꯃꯛ ꯄꯣꯔꯛꯂꯤꯕꯅꯤ, ꯑꯃꯗꯤ ꯅꯍꯥꯛꯅ ꯀꯤꯆꯟ ꯔꯨꯝꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯁꯨ ꯅꯍꯥꯛꯀꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯉꯥꯛꯇꯅꯤ ꯇꯥꯔꯤꯕ ꯑꯁꯤ꯫ ꯍꯥꯏꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯗꯦꯕꯤꯠꯄꯨ ꯍꯥꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ, ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯑꯩꯅ ꯂꯧꯈꯤꯕ ꯑꯗꯨꯁꯨ ꯗꯦꯕꯤꯠꯀꯤ ꯃꯁꯥꯗ ꯆꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯝ ꯃꯌꯥꯝ ꯑꯁꯤꯅ ꯗꯦꯕꯤꯠꯅ ꯁꯤꯔꯤꯕ ꯑꯗꯨ ꯅꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯑꯁꯤ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯁꯥꯏꯀꯣ ꯂꯦꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯃꯗꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ
Queen hariba psycho lady nurse nupi asina hairagliba wafamsing asida Mira adu mafam asidagi nantholaga chenabagidama kanna honarami aduga Queen hariba psycho lady nurse nupi asina Mira na cheliba adu tanaraga makhoi ani imung adu ta kanna phunarami adu moinama Queen hariba psycho lady nurse nupi asina mapangang kanba henba maramna Mira bu namthuraga makhori metuna hatnaba honarami aduga Mira su mahaki mathwai bu kanjanabagidama manakta taba karigumba arumba posak amana Queen hariba psycho lady nurse nupi adugu makokta thomduna mahak mafam adu wanthalami asumna Queen na mafam adu wanthaduna taduna leihoriba sigi khudongchaba lauraga Mira hariba nupi asina room adudagi tholaklaga mahak mayumda halakirami madugi matungda police na investigation matam chana sathaduna Queen hariba psycho lady nurse nupi adubu miyoi kaya halubagidama mahakpu mapunchi chupa jail gi gesum sangda thamkhirami aduga atopa nakalamagi sindana Mira mahaki husband Tots amadi machanupa Max makhoi ohum nungsi chanana hanagi punsi mahing aduda hanjalaktuna makhoi ohum nungsi chanana laiminabagi sin asi utlaga film asigi aroiba sin oikhi adudi mayam ngasi aina lijeriba psycho nurse hariba movie asigi explanation asi taraba matungda mayam chu film asigi nungairaba mahau si soidana khanglam lagine haina thajei asigumlaba yamna thrilling amadi interesting oiba movie kaya amagi explanation mathang mathang puduna lakpa ngambo ijarage amadi aigi nungsi jerba viewers singna film asibu loiba pabo yengbibagi damakta thagachari thank